DSP na taukiba thawongdo adu isolate khatang oidaba atopa incident mayam su leiba mamang de imai ben singna protest to matamda imai ben singna campaign ngangmani khangde ta hen ma thawong chathakiba taukiba mayam do mana taba atopa official singdu su matung amuk ana tawbirakanu masi DPF na achowa singna bane haina lawga miyam mathakta achowa singna ne haina lawga akoi gi su tawom thok khrat tawrakani Democratic People's Front ke masalosung wariba DYF ke as a president nama kagoina kogi party ki oiba stand karamba stand akoi JDF na lisang sina chatharakliba mito khandok tingaida census tawbe yaroi haibadi no NRC no census haiba khongjang asida akoigi official oiba statement ama thokjage na ngasi gi mifam asi phamjabani maroina press meet ase JFD na lisang sina awana thidana changsalaiba khongjang asida makhata na changsalakpa khongjang dasu party gi oina angamba mongda akoi saruk yajagani handai su saruk yaduna lakchari masangda akoi government employees in census thinawa enumerator hapibu mayam asiju wakhal tabiyu maramdi kaigino hai kanda government employee oiba enumerator nakhoi gi saruk yawibani akoi nujik changsalaiba khongjang ase matam amada government employees singi koigi tolop hengatabagi thangje suti thadabagi amadi TADA hengatabagi di union ga manaraga pulap manaraga khujing oiraga achauba agitation ama changsallaga nakogi pandamado phanggi ado si leiba gi chawba issue dadi noi kari tawri noi gi saru yawdabra nakhoi aduk hangna puksel pikpara noi nasana sagi da khanbra noi gi leiba association no kari tawraga lei haibase miyam na hangage akoi ju hangi aduga mathangda ngarangi akoigi Porongpat ki Director of Census Office ta chathakiba DSP amagi thawongdo yamna yaningde mana tawkiba akoigi nupi singdur man indana khotana nupa mo haibagi ngamme hai matagum order gi wangada mana tawkiba thawong ado aduki matik yaningde magi mathakta mari leinaba department na achogo action am lobiyo hek lawdaba tagari miyam ga loinaraga akoigi DPF na so kay kaino kha tawkani adu gi khanbiyo adu sunatana mana taba akoina di ngarangi thokiba DSP na tawkiba thawongdo adu isolate khatang oidaba atopa incident mayam su leiba mamang de imai ben singna protest to matamda imai ben singna campaign ngangmani khangde ta hen ma thawong chathakiba tawkiba mayam do mana taba atopa official singdu su matung amuk ana tawbirakanu masi DPF na achowa singna bane haina lawga miyam mathakta achowa singna ne haina lawga akoi gi su tawom thok khrat tawrakani matungda akoi su political party ama khangni karigumba miyam gi minungsi ama de miyam gi thongjal lagi government ga payar patabadi akoi na ngasai gi census thola iba enumerator ama di miyam bu ka hena kanogi wangada order gi wangada police officer singna miyam da tawriba thawong asigi mathakta aikoisu akoinga bor paira di moi matak kari torokano haibado kari torokani haibadu jo khangbiraga miyang hul khangaga thabak tawra u haibase haijaraga matang asida loichanjage